Arambai News Guwahati da Maitelongi Pau tabiriba singbu ihan handumagtada chingangbam Sujitrani na khurumjari. Hojina sigi samlappa mariba pau sing lobirase. Awang nungpokta ihan hanboina electric train ngasi Guwahati gi Kamakya railway station yorakre. Kamakya railway station fauba electrification gi thabak maipak na loisin krabagi matung amadi Commissioner of Railway Safety na ayaba pirakpadagi electric locomotive na chingduna purakpa train ngasi October 12 Guwahati gi Kamakya railway station da thunglaki. Masina Assam da amadi awang nungpokta ihan hanba electric na chenba loaded train oiragani. Assam ki Darong district ki Dolgaon da Hindu amadi Muslim nungsi chanana laiminabagi angakpa khudam amoina chada marputaramuk Muslim leiba mafam asida nungsinana hingminabagi senglaba khudam amoina complex amakhakta da mandir masjid amadi madrasa punna laiminari adubu state asimakta da Muslim pakhang macha amana Hindu phurup ki sentiment sokadaba thodok ama chathabagi paw lakle Nagaon ki manak nakna West Karbi Anglong district ki Tengalangso area da Ganesh ki mitambu makhongna netuna chayetnaba photo ama social media da thagalakre amadi Baithalangso police station da temple committee na mara lerba miyesi ki mathakta case pananabagi warepsu lawkhre No to drugs amadi our green world gi pausel puraduna chatliba Manipur gi Manikanta mutum ngase Kasar Lakhipur Khuman club Kasarna Ibudog Thongnang Community Hall Lakhipur Khumanda Taramna Okre Thoromasida Potsangbam Birahari Amadi Lairenjam Muktana Mathangsitna President Amadi Vice President Ibudog Thongnang Ingudam Narun President Khuman Club Laisungbam Robindro Konjengbam Aruna Khaidem Hemolata Ingudam Rase Amadi Atemioi Kyasu Sarukyake Panbayai Manikanta Mutumna Hokiba September Taradagi Hona Manipur Pumba Khongna Chatlurabagi Matung ngasi Assam State ta changlakibane ngasi ani suba let ngangom nilasing amadi ngangom Leikham Devi Memorial 5-man soccer tournament come selection of Kasar district under 20 years ki oiba aduga numid marini chupna chathagadaba tournament asida punna team kunithoina sarukyari hogdopagi thoram asida presidium oina Moirangthem Brajagobin President Assam Soccer Fatso Association amadi Asangbam Gauragopal President Kasar Soccer Fatso Association Chief Guest oina Ngangom Basanta Guest of Honor oina Ngangom Niranjan Retired Major Puritsaba Manidhon amadi Khaidem Herazitna Sarukyaki haina Ngangom Brazakisor Joint Secretary Assam Fatso Association na thadorokpa Chirol amana khangalakli Ngasi Manipur ki Kangpokpi district ki manung channa Konsa Khul gi lampakta Manipur ki CM N Biren Sarugyaraduna Go to Hills 2.0 thoram pangthokre ngasi ki thoram asida Konsa Khul amadi Makhang Khul gi mafam anida lupa lakh marfum doi changna semgatpa sanabung ani rural market set amadi irrigation tank na chingbasu CM N Biren na sangakhi Chingdana ama haiba tamdana ama ngangba adugumba pukchel pikpa chingtam thugainana ba hotnaba luchingba singdagi miyamna cheksinbiu hainasu CM na haikhi Lining thok pamhaibana mitei yekna iba lyric sing migi lyric natte laigi lyric ni yamnamak arubani aduna maida ngamna thadoklo haiduna aphangba lyric sing kangla utra mamangda Christabda Christa chahi Englishing amaga chatret kuntrani thoi meragi taratare ni panba nongmaijing numita mai thadokhe numidasibu ningsing voina akom lup kanglai pakna lisang sitna pangthuktuna laklamba do puya mai thakibagi apunba ningsing lup pumanil kanglai pakna kumsi chahi gi oina kanglagi utra mamangda chaniga marphumapan suba ningsing thoram pangthuktuna numidasigi awaba phongdokre haina Pumanil Kanglai Paki Vice Chairman Sanjit Sorai Samgi Chirol Amana Paujelakli Mahiroi Singi Pithoktuna Lairiba Scholarship ki Senfam Sing Athuba Matamda Pithok Piu Hairaduna Suna Tongan Tongan ba play card sing Paibagaloyana Kolau Kya Lauraduna North AOC de Laiba MOBC gi office ta Thomjinuna Wakat Khongjang Changsin Kre Khongjang asida Saruk Yakiba Sugi General Secretary Bikramjit Thongamna Hokiba September Kunmanga da Mahiroi Lubasina MOBC gi office so lon sinki masi phawda dimanasi thabakta onthoraktabadagi ngasi Wakat Khongjang asi changsin bani hairakli
Tamthiraba COVID lainana maram oiraga apokpa mapa amadi apokpi mamana taibang thadokkhibagi awaba mayoknaduna punsi lelibasingi manungda ama oiriba Thoubal Pakhangkhong Leiraktagi Sagolsem Mina Kumari Devigi imungda like minded group LMG gi maikaidagi ngasi ayuk lupa lising taragi tengbang piduna imung asige awabada saruk yakhre Secretary Sorakhaibam Ajit Singh na luchingduna chatkhiba ngasigi tengbang khongchada sida LMG gi Assistant Secretary Ningombam Ongbi Ranibala Leima amadi maroiba member sing Maibam Itin Maitai Salam Ongbi Vajani Devi Sobita Maibam actor Ratan Mukhai Inaungcha Ibungo amadi Kamal na chingba na saruk yaki haina Publicity Secretary Rakesh Naurim na thadorokpa chirol amana khangalakli Khwaidagi phaba saireng larik khaktada pigadaba saireng yokhat mana Englishing ani kunmathoigi damak Manipuri Sahityagi saireng gi larik sing Aiba amadi aiba singdagi kaurakle Jahi khudingi pigadaba mana asida lupali sing manga sol ama amadi citation amasu yauri mana asi public library mayang Imphal da miyamna dan torokpa senfamna pigadabane Hariba mana asigidamak thazin birakadaba larik sing adu English singani tarani pandagi English singani kun fawbagi manungda phongkhiba saireng larik sing oigadabane amadi November 3 fawbagi manungda public library mayang Imphal da yohan birakadabani haina chief functionary Aribam Ajit Kumar Sarmana thadorokpa cherol amana khangalakle Nagaland ki social entrepreneur YouthNet ki founder Hekani Jakhalu Kenseda Makna Kunaida Tamliba Kudol Singbu Sakhang Boyna Snyder Electna Lemzaningai Oiraba Prerna Award English Singani Kunmathoi Pinabagidamak Khalakre Mahagasi English Singani Tarani Panda India gi President na Piba Nari Sakti Puraskar su Phangkhrabi Naganupini Meghalaya ki Governor Satyapal Malikna Ambani amadi RSS member amana Chayet naba file ani thadok pirak nabagi loan na sale lupa crore chahum mangonda pirakhiba du laukhidabagi matangda Governor Masamakna phonglakhiba video amana internet ta yamna makkanna asi viral oirakre Video asida Governor asina haukiba October 19 da Junjahunu Rajasthan da miyam da wangangladuna hariba offer ase makna reject tauki Kurta manga puraga Kashmir da thunglabane masi puraga ai hankigani haina makna paukhum piki haire adubo file ani asigi matang da malikna macha tana sandoknadi haikide Tripura da MP Susmita Dev ki TMC rally da mahaki mathakta landakre Tripura gi Amtola da thokiba thodoga sida BJP gi khut yawi haina maral sirakle TMC gi worker ahum phibam thina sokpata natana rally asida yawkiba gari kayasu akai atoi thoki mahakna Amtola police station da case asigi matang da FIR amasu pankre Bollywood asi drug ki makoni habisi nomagi mayek sengba hengalakle Cruise drug case da Saruk Khan gi machanupa Aryan Khan October 13 fawba jail da leiba taragane ngasi anirak suboina Aryan Khan ga phone da wari sanabagi record phangkhraba actor Chunky Pandey gi machanupi Ananya Pandey NCB na ngasi su wahang pahong chathakre panbayai phone da Aryan Khan na ganja phangadra hangbada Ananya na phangani haibagi phone record Aryan gi mobile dagi phangbadagi Ananya case asida chenarakhibane Yamnamak thagatningai oiba khongthang ama oina online food delivery platform Swiggy na makhoigi nupi delivery partners singi oina 2-day paid monthly period leave policy hogdokre nupi singna thagi khongkap laklingei da thabak tawbada mayok nariba khudong chadaba singadu mangda thamlaga Swiggy na akhanaba thorang asi paikhalakibane policy asina Swiggy gi nupi delivery partner lising amada kanaba piragane Yamnamak ngakningai oina recreational cannabis bu legalize tawba Europe ta ahanba leibak Luxembourg na oikre Luxembourg ta leiba adult sing habadi chahi 19 mathaki miyoi singna masagi sizinanabagi damak makhoi gi mayumda natraga ingkholda cannabis ganja pambi mari fawba thabada aina ayaba pikre asumna dukandagi phongna cannabis maru leiba mapandagi import tawba natraga online dagi leibagi ayabasu piragane adubu cannabis ki consumption natraga transportation gidi athingba khara adumak leigani haire
ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯗꯤꯁꯦꯝꯕꯔꯗꯒꯤ ꯑꯅꯧꯕ ꯚꯕꯟꯗ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯐꯝꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯁ꯭ꯄꯤꯀꯔ ꯕꯤꯁ꯭ꯋꯖꯤꯠ ꯗꯥꯏꯃꯥꯔꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯁꯤಎಂ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯃꯣꯔꯤꯌꯥꯅꯤꯗ ꯔꯨꯞꯖꯣꯇꯤ ꯀꯨꯔꯃꯤꯒꯤꯗꯃꯛ ꯚꯣꯠ ꯈꯣꯝꯂꯗꯨꯅ ꯃꯣꯔꯤꯌꯥꯅꯤ ꯇꯤ ꯒꯥꯔꯗꯦꯟ ꯋꯥꯔꯀꯔꯁꯤꯡꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 90ꯒꯤ ꯁꯦꯡꯁꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯒꯚꯔꯅꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯒꯗꯤꯁ ꯃꯨꯈꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯌꯨꯑꯦꯁ ꯀꯟꯁꯨꯂꯦꯠ ꯖꯦꯅꯔꯦꯜꯒꯤ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯏꯟꯐꯣꯔꯃꯦꯁꯟ ꯁꯔꯚꯤꯁ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯁꯍꯔ ꯑꯁꯤꯗ ꯍꯥꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯖꯈ꯭ꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯃꯗꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯆꯃꯥ ꯃꯥꯟꯄꯣꯡ ꯉꯁꯤ ꯅꯍꯥꯔꯂꯒꯨꯟꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯈ꯭ꯔꯦ ꯉꯝꯈꯩꯒꯤ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯕꯨꯝꯂꯥꯒꯤ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ LACꯗ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯄ꯭ꯂꯥꯟ 190 ꯍꯥꯏꯕꯗꯤ kill or be killed haina mayek sengna iraduna paujel pikre kumsi chahi gi oina International Film Festival of India Gawana Satyajit Ray Lifetime Achievement Award saknairaba Hungarian filmmaker Istvan Szabo amadi American filmmaker Martin Scorsese da piragani lauthokre प्रधानमंत्री नरेंद्र मोदी ने कोविड वैक्सीन क्रोर चाम कापगी माइलस्टोन युंगबंगम खिबसे साइंस की माई पाकपनी इंडिया मियामना वैक्सीन कापगी निंजिंग मांजिंग नबगी फिबम अदु मांगहनबा ngambadagini हाइख्रे अदुबु कांग्रेस नदी मपुंग फाना वैक्सीन कापख्रिबसे सुपनतगी चादा कुनमाथोय खक्तनी करी मरमगिदमक सेलिब्रेट तोगदोरिबनो हाइरख्रे हौकिबा पुंग कुनमरी असिदा इंडियादा कोविड की अनोबा पॉजिटिव केस लिसिंग 15गा चाट्रेट मरफुतरुक फंख्रे चनीगा कुंथ्रामाथोइना कोविड नंबर मोइदुना लेखिदे मुंबई की मथोल हुंफुमाथोइ वांगबा अवांगबा बिल्डिंग अमगी 18 सुबा मथोलदा मई चकलकपदगी हिंगहौननबा चोंगथरकपा मियोइ अमा लेखिद्रे रशियन गन पाउडर फैक्ट्री दा पोखाइबदगी मियोइ 13 सीख्रे बांग्लादेश रोहिंग्या कैंप तलांदारकपदगी रोहिंग्या 3 सीख्रे ख्वाइदगी चेक्सिन कोविड की अथिंग क्या थमलमलबगी मतुंग मेलबोर्न अमुक हांगदोख्रे प्रेसिडेंट जो बाइडेन ना USA ना ताइवान ngakani हाइखिबदा चाइना ना US दा वार्निंग तौरदुना ताइवान की मतंगददी करिगुंबा अमतदा कंप्रोमाइज तौरोय हाइरक्ले कोविड की अनोबा केस मरी फंगबदगी बीजिंग दा मास टेस्टिंग वेब लॉन्च तौख्रे अफगानिस्तान की नुपीसिंगना तालिबान चंगहंदनबा UN दा हाइजरख्रे अमदे हॉलीवुड मूवी रस नमलिंगै सेट एलेक वाइडुना प्रॉपगन कापतुना नुपी सिनेमाटोग्राफर अमा सीखिबगा लोइदना डायरेक्टरना सोख्रे ngasi yunadi Arambai News Guwahati Jamaitilongi Pau Sandokchaba matang se loisinjabga loinana tabiriba singbo amukhasu hanna khurumjari